Hello ma'am wam ta haizage akhoi iraisa ni kukina thador eko aduta kukina thador ko matamda iraisa ani duna tauru bathaba khuding makta mai pa o haidana hai greba ado iraisa mayam jing kaisom ta khallunu phana yamna iraisa ani duna mai pa o hairaga sune mathamoi da thamoi seng na haiba nateba aduna kai ngai da mai pa oyeba kukidi khangaba hoi man hairiba wado moi ani na hairiba wado ngasai gi migi moi gi kuki jingi khutta leiri banina ngasai gi kamai toroga hairaga phagadage haibagi wakhalwal amada thakat poila ko kithukirum toroga wado ngangi ne aida bu yum da bu yoradien haijagri neba hoi ado khoiju sauninge ba man moina ma iraisa ani duna dumai na hairi do ado sauning ba phana yamna leiraga zu ngasai gi akoina khangadaba amana phana to maina haigi ba leitaraga zu kuki di kai dongoi da mai pa oeba lan taunari se kuki kai taungai da mai pa oeba khangaba aduna masi khudingi mafam khudingi hojikti kuki gi aran ba kya khanga abani khangdaba leitre hoi hujik taunari ba lan sida mayang sipai oiro amo oiro moi gi da makta mateng pangbina badi mayam leiyebako leitaraga su nung manatraga nung de landi soidana loirakani dana nung manatraga nung madi kuki se leikha tarakaneba kai taungai da mai pa oyeba aduna aina haining badi iraisa mayam ninghan na ba tawbiganu akoina hojik haigada badi akoi gi lan changi ba akoi gi ibung ipasing athaubasing makoi hojik makoi gi damakta akoina ishor khurumba adegidi puning thogat piba hoi tholakhriba ani to na ani oijagaraga su moi mathwai do hingdana hojikti moi hojik thole e phare ado kukida to maina hai ki haidana ne Facebook ta pangtha ta thagatna roi se bako kari gi no haibda mai pakada balaiti haiba kukidi kai tau ngai da mai pakada balaite ba kuki haisne to na bo kuki di kai tau ngai da mai pakada balaite kuki haise kaino kuki haise kaino ba kuki haise kaino kai da ngai da mai pakada balaitram moidi ko moina khoi gi hakhiba tukkhriba mayam jing adegidi inau lingthoi ngan biga adegidi makhoi ani hakhiba tawghiba mayam jing do minungsi leiragadi thadora udana moina adu thadora khibra moina tamthina hakhiba natro moina minungsi leiraga thadora panate hantak ngasi thadora iba ani do adu itaragadi ani do su miyoi base siningba kanamta leiba nate adu landaba akhoi gi damaktadi nong matraga nong madi akhoi igi sana laibak se Meetei eikhoi na ne taunari balan ja soidana ngamgani aduna eikhoi gi ibung ipasing se eikhoi gi khwai gi maru eikhoi gi ibung ipasing se eikhoi na pukning thogat piba masi khaktang eikhoi na hojik khanba tai kai taungai da kuki kai taungai da mai pa oi Manipur imana yai fare adubu kuki noina khangada ba amana noi singe haina dine khalam bayai akhoi naga Facebook sida as kuki ne hena singe Meetei akhoi di apang ta hore kai naga akhoi Meetei jing naga haidro ado noi di singe kai harauram doine boko harauram doine bo noi huji singe as Meetei na samai na haire kai naga ko harauram doine ba harauram doini ko noi harauram doise ha ado sing batana si ko kuki sing batana se ba noi hujik singe kain khalli bane ba noi hujik noi na sa sida noi hujik akoi Meetei na khoi je samai na haire Facebook ta social media ta samai na haina re kai na ga noi je hujik se ekta kanbi khrabani ani se kanbi khrabani haibagi nama da noi chak thokna noi hujik ngamane ba ko one day lan se kanana ngambano yeng nasi ko yeng nasi